Haryana Makhut Punsilaga yum Manungda matei manao nongmaina kaplaga hatlamle. Haryana gi Faridabad district matei manao ama makhogi yum Manungda nongmaina kaplaga hatlamle haina police na ngasi phongdokre. Masagi sahi kunga taret suraba Sukhabir amasu maki loinabi nupi masagi sahi kunga taruk surabi Monica gi haksang singadu jasana kunda Makhoigi yum adugi manungda leibak pokpagi numidangda nongmai maruna pankibagi asokpa singa loinana ina pungangang leiramba thengnakhi makhoibu nongmaina kaptringaigi mamangda matei manau ani adugi makhut singadu punchilami haina police na haiki mihat asi sangom piba amana yum aduda lakhiba amasung sangom adu laukshinba kanamata tholakhidabadagi khanglakhibani mahakna yum adugi manungda sanglubada asi haksang ani adu thengnakhi amasung madugi matungda mahakna police ta pau pikhi pot kharasu yum adudagi mangkhi cupboard sing hangdoklami potchei sing sakhairami case ama register tawre amasung crime adugi maram adu lepa ngamdri haina Tigaon police station gi station house officer inspector Jasmir Singhana haiki mafam adudagi CCTV footage lokhatkre haina police na haiki matei manau aduna lairiba building adudagi singnaba miyoi mari tholakhiba adu CCTV footage aduda ui haina makoina makha tari